Manipur apunbagi saktam da singnar pasing mayokta lising macamapal marfuda taretu satkiba miyamgi khongchat pu ningsingduna kunipan lag suba Manipur Integrity Day thoram pangthokre. India lengakna waroishin purakna bo honadabana ngasi fawda Manipur da tangdu leitaba ngamhandabani haina amukogi president Fairoizam Nandu Luwangna haikre. DI Tata na thombada gari masa tungduna lakba mama masa laikhidre. Amasung August Mapan gi World Indigenous Day thoram yelhomi sing punna sarugyami na si haina Indigenous Peoples Forum Manipur na appeal tawri. Kurumzari ISTV News meeting tabiri sing bunu medangi Manipuri pawda taram noksai. Ozi paw sandungna pizari. India lengak na kanglup amadana ama haijin atopa amadana ama muk haijin tawduna leibana ngasi fawda Manipur da ing tappa tangdu leitaba phibam da leiba ngamhandabani haina All Manipur United Clubs Organization amukogi President Fairoizam Nandu Luwangna maral sikre. Amukona sinduna ngasi Manipur apunbagi saktam da singnarakpagi mayokta lisinga macamapal marfudrat taretu satkiba amukta thokhidriba miyamgi khongchat ningsingladuna kunipan lak suba Manipur Integrity Day thoram da fongdokhibani GM Hall da pangthokpa thoramadagi mangwoinana mapal kangjaibungi nongpok State Museum mamang da leiba Manipur Integrity Pillar da miyamna leishu katuna ikai khumnaki tongan ba miyoy kaya sarugya aduna pangthokpa thoramaduga mari leinana Fairoizam Nandu Luwangna makhatana yelhomi singna masagi maramda refugee amagum leiriba sida masagi mayumda hanjillaga tangtana leitriba phawba ingtapa leire haiba yaroi haiki kuki singi ching amasung tamda yum ani suna leibana kuki ayamba asengba IDP nate masagi khul singda masagi yum sing lei national highway singda maiteina phawraga satpa yadriba si India lengakna atamnana silakpa thowong thoshilni India lengak ki thamoi sengdaba thabakna Manipur da irang asi leihanbani kuki militant singna German amadi Tiger Road ki maming thonjinduna lambi semnana honarakpa asida Kanglup singi marakta nungaina handaba kaya thokhalle masida ngasi fawbada India lengakna karisu haidana tumin leithopa asi laibak thibani haiki German amadi Tiger kanano haiba miyamna hena khangnaraba wafamni masida lamdamsigi yelho phurup sing manaba thak amada punna hingminaduna chawkhat minanaba amukona honaduna lakli lamdamasigi miyamna matam khara nongoi makhol tadaba misimina thoktraga ingtapa hanjinba hore haina India lengakna fongdorakpa asi positive piece nate negative piece ni haiki Manipur kundamne ni bakang lu phurup akoi punna apapada tanaraga awa nungai saruk yaminarganda akoi gi tungi laibak akoi lepsa gadamni atopa kanglu pamna atopa force mana akoi gi laibak tungi laibak lepkani lepan gani haigadi maduna lamdam sida hena irang thokani koi amuko gi wakhallondi lamdam sa punna himinasi punna zawkhminasi punna thingnaminasi haibani aduna sanglaba chahi kya si amuko na Manipur Integrity Day pangthoktana lamdam sida punna kundamni ba akoi masen gi marakta nuksi chanaba puruksi akoi masen amatoin hingminasi akoi amaga awa nungai hingasi haugiba pamdaba thodok nungai daba thodok kaukthonarga akoi penthonarga akoi tangdu leida balamdam mama puruksi German Road Tiger Road IBC da wathok wairi German kanano Tiger kanano kuki militant gi luching basing ni makoi haiba kuki militant sing adugi mamingbu akoi gi mayamna chanagadaba lebak koi lambi ma thongini haibisida Bharat Sarkar na pojibok tumina leisi karigino Tabada yamna nungaitaba lambi gi laibak thiba thodok amada ngase ayuk pung tara khar helakpa duaida Thobal District Hospital da masagi layeng basatkiba mama masa DI Tata amana Thobal District Hospital gi hek mamangda thomada leikhidra mama masa adu Thobal asoba pakhang khong leirektagi Premila kawi mapuroiba sobam manithoi chahi nifu tarugrom sure amasung mahaki masanupa tonba Arjun chahi 19 rom sure hairi police tagi fangwa pawgi matungina laikhidraba Premila amasung Arjun kinetic Honda amada Thobalom dagi haigalaklaga Thobal District Hospital mapada crossing toba road divider mapada khamlaga leiringaida Imphal lom dagi kaksing tamna haitharakpa Laishanagi package drinking water purakpa DI Tata number AS0 IDC 4158 na
gari gi maning da thombada leikidabani hairi leikidraba mama masa animak DI tata makhada leikibadagi manakta lerama miyamna gari inkhatlaga lauthokhi thodok aduda Premila mafam aduda adumak leikidre masanupa Arjunna Imphal gi Raj Medicity Hospital da pukhalakpagi lambi da leikidabani hairi imung manungdagi phangba pauda leikidraba Premila gi masanupa Arjun haukiba kumja lisingani kunithoi da Imphal West ki changangai da leiba Harvard School da class 12 science pass tawrba matungda medical entrance ki tuition yauduna leibani ngasi mahaki mayagi anaba ma yengrunaba district hospital da mama masa lakpani hairi thodok asigi matangda Thobal police na case ama lokhatkre thodok tu senaba gari amadi driver fare leikidraba ani gi thawai yaudrba haksang postmortem gi damakta Jenims ki mok tu thamkre asiba haksang asi postmortem tawraga hayeng Delhi da mahitam duna leiba masanupa hal thoraklaba matungda lauragani hairi Lakliba August 8 da pangthukadoriba World Indigenous Day gi thoram lamdam sigi yelhomi sing punna saruk yaduna maipak na pangthuk minasi haina thoram asibu sili langliba Indigenous Peoples Forum Manipur gi president Asang Kasarna miyam da appeal tori Manipur Press Club da pangthukpa pawgi mifam amada Asang Kasarna August 8 asi United Nations na World Indigenous Day gi numit haina laukthokuna malem gi mafam sinba thungna numit asi palan tawduna lakli Imphal gi City Convention da pangthukadoriba thoram asi Indigenous Peoples Forum Manipurna North East Indigenous People Forum gi makhada singadabani pangthokadoriba tharamasi kanagumba furup amatagi interest sinbanate numidasi Indigenous People sing amatoina punsinba amadi malemda Indigenous People sing gi hak kanjanabagi khudong chaba piba platform amani hairi Hariba thoramasida North East ki state tarit ki delegation singna saruk yagani amadi Tripura gi ningthona thoramasi gi athoiba methunglen oigani numidasida kanagumba lanai netragana loop amatana yekhai thingai bagi thabak sing Taubiraktanaba makhatana appeal tauki Indigenous People Forum Manipur haise particular tribe community amagi khakta nate aduna masida akhoi particular amagi natabanena akhoi da karimata issue leite aduga atotopo issue madu mada mayam leirasu Indigenous People Forum Manipur gi chapter ama oina leibase tadi lairiba magi toan ba issue punamak to akhoi gadi mari leina de haibasisu prajada akhoi Seng na khanghan basini masida North East ki state Arunachal Pradesh Nagaland Assam Tripura Meghalaya Mizoram high river steps in sidigi noina delicate sing state taretigi delicate mayam mi 50 muk hena lakadori madugi akhoi sem saba loire Manipur gi Governor Ajay Kumar Bhala ahanbu oina Sainik School da visit tawkibaga loinana drinking water ATM butama sangkawa Orchid Pambi Singh Thaba yauna Sainik School Imphal ge annual magazine phongkre Sainik School Imphal na sinduna pangthopa thoromaduda First Lady Jyoti Grover Bhala GOC Ratzel Division Major General SS Kartikeya Sainik School Imphal ge Principal Colonel A Rajib Vice Principal Colonel SK Singh amadi masak naiba miyoi kaya thoromapu sing oiki thoromaduga mari leinana Governor Ajay Kumar Bhala na ngasi Sainik School da lakliba si mahaki oinadi ahan bu khongchatni school sigi mahiru singi discipline da si ubada chauthokpa amadi nungai ba fawi haiki India da leiriba Sainik School sing magi oiba unique oiba amamam leijarabasu India gi tungi laibakti makoina lepkadoribani India gi lakadoriba chahi khara asida chama suba India gi independence celebration asida su makoina India gi damakta leptuna saruk yagadabani haiki tungda Sainik School Imphal gi mahiru sing amadi governor na interaction program amasu pangthoki You are the future of our country. You are, in few years' time, you would be holding important positions in all spheres of life, not necessarily inside the government, but everywhere. The discipline you learn here, the grooming you get here, is the one which is going to stand with you. Lamlong Higher Secondary School gi Manipuri subject loba oza numit humni fawbagi manungda thabiraktrabadi principal ge ka solonsin ba yauna tungan ba khongjang sing sangsilagani hairi Lamlong da leiba Lamlong Higher Secondary School gi mahiroi singna sangsin kiba khongjang aduda class 11 amasung 12 tamliba mahiroi singna school gi gate mamang da thoraktuna tungan ba play card sing sizinabaga loinana kholau kya su lauki
Class 12 Science Tamliba Tongbram Sanathoina Chaliba Sahi Sigi Oina Manipuri Madi Elective Manipuri Hariba Subject Ani Asigi Oza Laitabana Maramoraga Class Ningtina Tobidana Lakli Waliba Oza Sing Happy Naba School ki Principal Yauna Mari Lenaba Sing that Cherol Kayarak Hana Pisin Kiba Nasi Faubada Kanaba Fangdana Laki Hari Adubu Mahiru Singna Kongjang Junction and Honarapadagi Numit Nini Kaki Oina Oza Tarakiba Silaibak Thibani Maramasana Numit Humnigi Manunda Waliba Oza Sing Tarak Trabadi School Sigi Principal Gi Office Solunsin Bayauna Makal Maka Kayagi Kongjang Sing Mahiru Sing Sangshilagani Haiki Numini oina ngasi khatang kita ga khoi haigara tungi future gi nangai mangalaga ngasi nongni khatang lekta ga khoi haibangam godra class 9 10 ta ko jam khangda khoi chapter aman khatang ta do mana noina mak ta ko ngamni haibisu leite ado khoi syllabus cover ta ba ngamdre hoji class sung chang dang de manipuri class sang da basina maram oidina khoi tungi future gi mangali likte manipuri lo busing ji tungi future mangali education department singna athuba matam da khoi manipuri ga thabirang na bahajari Ibudo Marging Expo Lamdam Sigi Local Handloom Handicraft Masung PM-Istv Karma gi Entrepreneur Sing Empowered Tongna Bagi Pandamda Thasigi Taruktagi Pangtoklagani Haina Newa gi President Kangabam Bizaya Chanuna Haikre Takiel the Liba Industrial Estate Liba MSME gi Office the Pangtopa Pau gi Mifamda Northeast Women Entrepreneur Association gi President Kangabam Bizaya Chanuna Makha Taraduna Ministry of Small and Medium Industry gi Procurement and Marketing Support Scheme gi Makhada Center of Research on Environmental Development CRED Manipur amasung Northeast Women Entrepreneur Association Manipur chapter nisinduna local artisan indigenous enterprises amasung Manipur gi cultural heritage exhibition come trade and fair enterprises Ibudo Marging Expo thasigi tang taruktagi tang tara fauba Imphal East ki hangang da leiba Marging Polo Tourism Complex ta pangthoklagani haiki Expo sigi maruiba pandam Manipur yauna North East State single local artisan amasung MSME sing empowered tona bagi pandam dani haiki Business Summit ama thamjari Business Summit se da khoina thamjari ba kudong jaba se khoi gi Manipur da leiriba entrepreneur sing se matam sangna dagi marketing gi platform leitaba amasung proper guidelines leitaba dagi entrepreneur ramba dagi tokhiba kya amsu leire sigumba mayam se support tawna ba haiduna marketing support se karamba area dagi PBI financial assistance karamba area dagi PBI ana sigumba mayam se khana naina raba matungda business tawjari ba entrepreneur anoba khara ta koi financial assistance pina bagi khudong jaba to thamjari business summit ta Ministry of Micro, Small and Medium Enterprises Imphal gi Assistant Director Manoj Sarmana exposed the Sarugyariba Stall Singh MSME gi Procurement and Marketing Support Scheme gi Makhada approved Toraga Sarugyaga bani haiki Punna Stall Humpuna Sarugyariba Stall Singh Expo Loibaga Makoi gi Reimbursement Ministry na Pigadabani Sahi Ani Manung Asida Stall Masing Khwaidagi Yamna Sarugyagada by Expo Money Masi Expo Sigi Mai Pakpani Haina Logani Ministry gi wena this stall Yankai Yona Sarugyaragadi Mai Pakpani Haiki This is one of a kind event in Manipur. So we expect many more such events to come for approval in the near future for the benefit of the local enterprises of Manipur. Lamlai Kendragi Lanzener Kliba Mahiroi Singh Matang Chahi Lisangani Kuntarutagi Education Committee Semduna Lemna Mahitam Halagani Amasung Gwaltabi Kuldagi Hosig Lanzelaktuna Soambung Relief Camp Taleriba Mahiroyama Rosni College Kanya Kumari da Engineering Tambagi Hostel Fee Punumak Sapam Kanglipal na Putoklagani Haina Pungdo Krep Wafamasi Ngasi Lamlai Kendragi Manungchan Leba Soambung Relief Camp ta Gwaltabi Kuldagi Lanzelaktuna Hosig Soambung Relief Camp Taleriba Kunza Singa Punna Paminaduna Mipama Pangtoklaba Matung the Fongdo Kibani. Kanglipal Namaka Taraduna Handak Manipur the Tukli Bairang Sinamar Moiduna Lamlai Esigi Kuntak Lan Siduna Ladyba Gwaltabi Kulgi Kunza Singh Shawambungamasung Nongada Relief Camp Ani the Lady Kulasida Langaki Tabak Toba Mui Ani Kaklay Makoi Singh Asisu Mayum Palakpani Laibuk Fabadi Gwaltabi Kulgi Mahiroi Ama Rohini College Kanya Kumari da Engineering Tamba Chatkani Haibadagi Nungaiba Pao Sitabadagi Hiramsiga Mari Lenena Meeting Ama Pangtoklaga Mahiroi Asigi Thataruki Hostel Fee Maki Maike Digi Piba Hobani Makata na Lanzelaktuna Ladiba Gwaltabi Kulgi Oiba Education Committee Ama Semduna Lanzelakliba Mahiroi Shing Lisingani Kuntaruki Academic Session Dagi Lemna Mahitam Halagani Haiki Lanzener Club Imung Shingda Masa Lairik Tambagi Awaba Matale Helaroi Awaba Polumasi Mahagna Angamba Thakta Pugani Haina Fongdoki Lairaba Yum Kai May Satuk Raba
ꯂꯥꯟꯖꯦꯟꯅꯔꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯃꯛ ꯑꯩꯈꯣꯏꯗꯁꯨ ꯂꯩꯌꯦꯕ ꯑꯗꯨꯅ ꯏꯆꯥꯁꯤꯡꯁꯤ ꯂꯥꯏꯔꯤꯛ ꯇꯝꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯋꯥꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯊꯪ 2026ꯇꯗꯤ ꯒ꯭ꯋꯥꯜꯇꯥꯕꯤ ꯈꯨꯜꯒꯤ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯏꯖꯨꯀꯦꯁꯟ ꯀꯃꯤꯇꯤꯗꯨꯗꯩꯗ ꯃꯤꯡ ꯄꯤꯁꯜꯂꯕꯁꯤꯡꯒꯤꯗꯤ ꯋꯥꯕꯤꯔꯨꯔꯅꯨ ꯑꯩꯅ ꯂꯣꯏ ꯄꯨꯔꯅꯤ ꯁꯤ ꯋꯥꯐꯝꯁꯤꯃ ꯊꯝꯒꯦ ꯂꯥꯛꯆꯕꯅꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ngasi ayuk pung 8:40 rom satpa aduaida Fogokzau Ikhai Police Station gi manung chana leiba Salan Konjil Kaithel-da chak thonglingaida gas tagi horakpa maina yum amadi dukan kaya maina sakre mai kananaba honabada yumbu nupi ama sokle adubu ka henadi khudong thiningai oidre haidi maina sakraba yum singa dudi kumbi asigi manung chanba Salan Konjil Kaithel-da leiba haubizam ibumsa amadi haubizam ongbi zamunagi yum amadi dukan ga punna yum adu gas tagi horakiba mai aduna imung du da leiba freeze washing machine dukan gi polam sing amadi imung adu da leiba maruiba polam sing loina yaukre haidi maina sakpa du da haubizam ibumsa ga thangnana leiba telem kala gi dukan amadi yumsu kharamakhai chakre makhata na thangnaba haubizam kumar gi yumsu maina sakpa du da maset ama yaukre haidi Fire Brigade laktringaida mai adu kanana bo honabada lamdam dugi miyamna kan honaki amadi Moirang Fire Brigade kangbuna pung 10:10 da laktuna thangnabada leiba yum dukan kaya ka henna chakadabadagi kanbangam hore hari Mamang thagi kuntrama thoidagi numit mangani Central Forest Division Forest Department sinduna Manipur gi Valley District manga Imphal West Imphal East Thobal Kakching amasung Bishnupur da Run for Forest and Environment haiba team da khongna senduna plant trees save trees ending plastic pollution globally haiba awareness piruba environmentalist Saudhuri Mayum Joy Kumar Sharma gi run loishinduna ngasi Forest Department ta Principal Chief Conservator of Forest Head of Forest Force Anurag Baspai yauna atai official kaya na harau taram na okre miyam da awareness pibagi khongchat asi awang sekmai dagi Central Forest Division gi DFO Bikram Suresh Nadhen lamtha duna haudokhibani environmentalist CS Joy Kumar Sharma okpa duga mari leinana Principal Chief Conservator of Forest Head of Forest Force Anurag Baspai na lamdamsigi ina khullaba umangi pothok sing ngak senduna amadi yokhatuna thamduna leiriba umangi resource sing aina yaba mawangda miyamna sizinasi haiki Forest kananaba amadi yokhatuna thamnaba honabada Joy Kumar Sharma na lawriba thodangsi lamdamsigi miyamna chauthokchaningai ni kathokpa amaga loinana lamdamsigi miyamgi damakta thabak toriba miyoi asigi tungi lambi singda department na mahaki mathok tabasing mateng pangnaba honagani miyamna su asiguma thabak sing torokpada mateng pangbiu haiki Mr. Joy Sharma, who has been doing this tremendous job. I have been told that he has traveled on foot in last 5-6 days to Thobal, Bishnupur and other parts of the state. Such people are required who are doing this selfless service in the society. RK Sanatombi Devi College of Education da lisingani kun manga dagi lisingani kun tret fawba bed tamgadaba mahiroi singi oiba kulumdoi suba inauguration and orientation program North AOC da leiba RK Sanatombi College of Education gi auditorium da pangthokre thormadu the School of Mathematical and Physical Science Manipur University gi din Professor Sumitra Fanjobam RK Sanatombi Devi Educational Institute gi VC T Asamadi Principal Dr. T.S. Premabati Sargyaki Professor Sumitra Fanjobam na lamdamsigi naha oiriba mahiroi singi wakhalda afaba pautak piba mahi tambiba kaknatana makoina naha oiriba mahiroi sing aduna masagi tungi punsida amadi maraiba ki damakta honaba matamda changba gul sing adu hairiba mahiroi sing adu da takpiba amadi gun sing adu senhananaba honadringai gi mangoinana oza oigadoriba singda leihananaba gi tangai fadaba sing lei haiki Uripok Kangchup Road Mega Diesel Association ki President Kangjurakpam Vogeshwarna Imphal dagi Mayang Langjing Auto Parking tamna halakpada gari masaga thengjinabada gari masa thorokba thodam Romesh Mayang Langjing taringna phubadagi hospital da laikatnari habisi yumpham yaudaba misang sangalejadaba mida namduna aranba tahanbani haina thodam Romesh amadi mahaki loinabi isalna fongdorakli ngasi Manipur Press Club ta pangthokpa pawgi mifamda thodam Romesh amadi mahaki loinabi isalna accident thokpa numinadu thodam Romesh amadi mahaki loinabi isal galonana makoi ani gi chahi ani makhai khakta ngairiba masanupa punna masanupa adu Laiho Hobudagi, Lamsangdagi Hidak Lairuragal Halakpada,
lambi phatabadagi nakalda khamduna leiringaida Uripu Kangsup Road Mega Diesel Association ki President Kangjarakpam Vogeshwarna Imphal Romdagi lakpada lambi da satba bus amada thomjilaba matungda khamduna leiriba mokoida amuk thomjilakibani haiki thaudoksige sumba puthokna ba honabagi mahutta phumlo apunba maira paibi amadi association asu misang sanga yenglaga thabak tawbiganu haina phongdorakle ya ai nupaga ai isaga je ngahak mini banga gyan ngaraga taringa jida ai nupasina gyan ngakpasida hogolaga octo divers na octo maru jida sum phammaga leirambadagi ai nupasina saudana mama kaigino nangna angang nu bisoga gari mangda phammaga leirisi kaigino haina saudana ai nupana magi free se pairaga khupangna thagi tawbadagi octo gi sita nakanda phammiba nupaduna ngak thorakpadagi ai nupasina khupang thawdo pandre matunda lambi sorokta saliba miyamduna chinjalaga pha ai nupasi phabadagi ai nupasi sibiriba maranje ase chumba natte adu gari da octo asina thoma matungda ai gari je soe khole proisna lokha pigre adu gari masa khona landa tarada si taseng harabda nuaite ngarang da phanggiba mifam adusu yompham yauda wafam ngatane maira paibi amasung octo driver association na chileba isule jedraba ingonda हाईवी मैम तसेंग यफम वाफम है National Bone and Joint Day ki thoram langthawal kunjada leiba Island Hospital na siduna hospital sigi auditorium da pangthokre thoramatu da hospital sigi medical superintendent su oriba hanagi Department of Orthopedics RIMS amasung Zenims ki HOD oiramba Professor Irom Ibomsa Island Hospital ki chairman PS Landhoni sarugya ki Professor Ibomsa na ngasi di saukalakpagi matungina lambi thong phalaktabana maram waraga lambi thong phagalakpana maram waraga gari kanna thoba miyoi singna lambi gi laibaktiba thodokta sokbaga mamangai matamda sokbaga mawong aduki mati khenare maramaduna punsi supa hogat kangkhatpa ngamdaba punsi lenkiba kaya amasu yaure sahi yamlaba miyoi sing maruoina haksang sajel tawdaba anoiba miyoi sing hogat kangkhatpa ngamdana kaya amasu leiri haina makha takhi lamdam sigi leiriba miyoi kaya amasu bone and joint disease ka sagon aduna hingli hairiba bone and joint disease laina sigi matang da miyam da awareness pina na bagi wakhalonda thoramsi pangthokpani haiki ngasi tawjagriba ngasi bone and joint ka laina ba disease mayam do preventable na karino treatment na karino mi singdo matom the independent living ama leibang amna ba adugi damakta ekoina ngasi function ji tawjagan Haukiba July 19 dagi July 13 fauba numit humni sumna satharakiba pambaina lusingba UNLF ki tarasuba General Assembly mai pakna pangthokre hari lubasigi Secretary Publicity and Education Charairongba Thoksom gi cherol mada General Assembly duda lub asna lisingama chamapul humfu taruk tagi satharakliba Manipur gi ningtam lal hoda iraiba ki ningtam nabagi damakta thawaina pontha pikraba thobasinga dugi mafamda minute ani tumina leptuna kok nona ikai khumnabu utkhi Party bu hena mapangal kankhananaba anoba poram amasung point sing policies amadi program sing khananaina duna ayaba piki party gi chanakanglon gi matungina UNLF ki mapan suba central committee bu dissolve tawki amadi tara suba central committee ama nauna khanki 10 central committee asida nauna central committee member CCM oina khalabasingdi khundongbam pambai naurem loya salam nongdol sinam pankhai thokchom khambaton khundrakpam sanahal khuraijam khoimu Khuraijam Ibudo Takhelambam Thajalemba Charairongba Thoksom Kundongbam Lanjingbani 9 Central Committee da Chairman gi tho purakiba CCM Kundongbam Pambaibu amukhana tarasuba GA sina party gi chairman wena khanki nauna khalaba CCM singna pugadaba thodang singdi CCM Thoksom Khambaton bu Central Committee na VC wena khalaba matungda Vice Chairman bu party gi acting chairman wena thodang pukhi CCM Salam Nongdolna party ki General Secretary ki thodang puragani loinana party ki department singi thodang punabagidamata CCM singdi and Loyana Defense Secretary CCM Sinam Pankhaina Secretary Department of Finance CCM Takhelambam Thazalembana Deputy Secretary Department of Finance CCM Kundrakpam Shanahalna Secretary Department of External and Regional Affairs CCM Khuraijam Ibudona Secretary Department of Organization CCM Sarairongba Thoksomna Secretary Department of Publicity and
Education loinana Department of Human Resource Development ki Secretary gi thaudang puragani. Assistant Secretary Thoksom Khanbana Department of Health and Family Welfare ki thaudang in charge oina puragani amadi UNLF ki Lanmi Sanglup Manipur People's Army ki Chief of Army Staff na CCM odiba Lieutenant Colonel Khuraijam Khoimuna thaudang pugani UNLF ki Luf ki Kayata Khwaidagi Angamba Lup oiriba General Assembly da Manipur India conflict asi wakai nanaba UNLF na Government of India ga sathariba ceasefire amasung masida sathagadoriba peace talk asigi pandamdi hanana lepna kiba Manipur gi sovereignty hanjanhanba haiba agenda asi hongba leiroi makhata na pandam phangdriba phawbada sanction kigani haiba phirep ama GA da lepna ki hairi Maraksida break amalomina se Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Cafidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnau mareng chatlaga lok kangkhu khuraba Cafidon cup syrup thakpiu Cafidon cup syrup Wow Soccer company gi crown mackerel Chahi yankhai suraba soccer company gi crown mackerel hauzik market ta phangbiragani mahaw yamna leiba pisu yam chawba crown mackerel saman mayam su mahaw yengbiu crown mackerel Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra Liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Bracketungda mohna tara noksari makha tarakpa paw pizari Prioritize breastfeeding, create sustainable support system haibathimda Breastfeeding Promotion Alliance of Manipur BPAM amadi Jiban Hospital kaksangna punasanduna World Breastfeeding Week celebration gi palan thoram Jiban Hospital gi auditorium dangasi pangthokre thoram aduda Jiban Hospital kaksang gi managing director Dr. Yangkom Asok Kumar na Breastfeeding Promotion Alliance of Manipur gi secretary Dr. James Langbam TNAI any region gi national VP Suariba BPAM ki senior ECM Professor TS Nandarani ICDS Cell Kaksing DPO N Parangona Maruiba Mioy Singwena Sarugyaki MSS ki senior pediatrician Dr. W Joseph na resource person wena Wangangki Tharamdu dangal wadi workers singamadi ICDS Cell Kaksing ki staff sing su Sarugyaki Handloom amadi lamdam sida putoksaba indigenous weba polam sing Panghaliba Maya Industry gi outlet ama Lamphel DC office mamang da hangdokre lamdam sigi khutsa haiba singna putoksariba life adibi iong fi dagi sadokba bag khohi perfume amadi cosmetic polam sing miyam da phanghanduna entrepreneur sing mating pinanabagi pandam da hangdokliba Maya Industry gi outlet Lamphel da hangdopagi thoramda Ministry of Micro Small and Medium Industries Imphal gi Assistant Director Mano Sharma sargyaki Maya Industry ki outlet hangdokpa mari leinana industry ki proprietor Kangabam Bizaya Sanuna industry asi maruoina lamdam sigi nupi sing empowered tawna ba mokoi bu thabak pi na pandam da hangdokpani haiki industry asi na lamdam sida phangba khohi miyam nadi fai natragana fatti khangde haiduna sizinabidraba adubu mapan gi industry sing nadi laishilaga mokoi gi branding makhada sungdoklaga puthokuna lamdam sida amuk hanna yon selakliba asi industry asina ukrul chandel tamenglungna chingba singdagi Lomi singda puthokliba khohi leishilaga ningthizana package tawraba tungda branding piraga Manipur khakta natana North East national amasung international gi market singda yauhanaba industry asi hangdokpani haiki Not only in Manipur, Northeast, national market and international market cover to bahayba koi Maya industry ki pandamni Manipur ki handloom products sing je promotion dona na bahana badai kana ama panlong ga tight up torakanda Manipur the factory se matik sana leitabne na koi sidagi phina jing beje tharga mapalam dagi ahan bada koi na sample product khara 200 huji ki waina di sumaina coordinate tor chasari du bathuba matam da thani hongi manung da Manipur do sa choba factory ma mayam sumina ba yabam phama mi chahum gumba employment area amada koi hangtok sage haibaduni
Dalit member Lakama Henbagi Yum Saragani Haina All Manipur Dalit Development Association ki President Dr. T.M. Razen Ayang Mana Fongdokre. Kurai Chingang Bam Laikai de Labor Lupsi ki President Giyum the Pangtok Pau gi Mifam da Razen Makata Duna Association Sin Lamdam Sigi Sotaraba Mui Singi the Magda Paikalak Pathabak Thoram Singi Manung Channa All Manipur Dalit Development Association na Lamdam Sigi Laita Laira Singi the Magda Yum Sabina Bahaiduna Central Government Memorandum Pisin Kibadu Chahi Sida Soidana Center de Yaba Piraklagani Haibagi Thazaba Chauna Lady Haiki. Maramaduna Yum Kayamadi Lam Lajada Badalit ki member Lakama Rumda Lemna Lampiduna Yum Sana Honagani Haiki. Delhi school je koi lamping payada Sanavi committee chengare, Mother Mamangi Sahi, Ani Hongi Mamangani. I koi Amutang di koi India government Piriba Kudung Sabasinga Matang Sana koi Lausi. Imphal Sporting Club Asa Workers Amadi Kwai Brahmapur Mairapai Binasunduna Medical Camp Mangasi Uripu Kwai Brahmapur Community Hall Nagamapalda Pangthokre Government of Manipur na support Toduna Upper Primary Health Care Langol Tarungi Meeting Makada Pangthopa Thoramadu Lamdamdugi Mioy Singbu Apaba Health Care Pin and Nabigitamaka Pangthopani Dr. Kunmanga Amadi Medical Staff Singna General Medicine Dentistry Ophthalmology Ayusamadi Allopathy Yauna Chaurakna Mioy Chamaga Humphuromda Yengbagi Kudong Chabasing P. Hibatanatana, Hidak Langtaksing Shu, Lem Napfanganke. I know Pokta Leba, Foundation ki branch office ta Foundation Namadi National NGO Anna Hitaga Pullaga. Chalaigedaba Caregiver Nursing Assistant Training Center Mangasi Sangakre. Thoramduda, Pasoi Kendra ki MLA Sapam Kunjakishur Natoiba Mitungoiki. Training asi nupa nupi animak na tambayay masigi skill layer ba miyoy singbu Manipur gi mapan na thabak pigani training asi hojiki oina sumnatagi lupa lising ohum khakta piraga miyam da tamna na batanja fangalle course asi tambal loiraga training singna 15 days internship fangani masi naha singi oina yamna chawba khudongchaba ama Manipur da pibani hairi Haukiba Chaishat Ama Irai Numita Manipur Police na Imphal East District ki Sagolmang Police Station na Konba Uyumpok Maning Laikai de Leiba Mayumdagi Fare Hariba Lisham Sanayama Elias Thangjinganba Elias Thaujal Hariba Mioyasi Pripaki Red Army ki Sergeant Damoina Party ki Laifam Dagi Lisingane Taratruki February Kunma Thoida Michelle Oina Loan Sen Kibani Magna Party Thadok to Nachen Kiba Mikup the Gingasi Powda, Lupki Weba, Tabak Thorum Amata Sinakibalati Amadi, Party Samna Kidraba Muini Heidi. Loan Thinkrabalupasiki Department of Publicity and Propaganda gi Publicity Officer, Mangal Kumangi Cherolamana, Manipur Police na Thangjingan Badagi Fariba Topo Lup Amagi Letterhead Manga Duna Mahak Party ga Samnadre Haibasi Masana Taksharabani Manipur Police na Hariba USC Pripag Red Army gi Self Style Lieutenant ni Haribasi Yumpam Yaudaba Aran Wafam ni Hari Pripaki Mingda Sankai Tumkai Beto Wasingamadi Party gi Mingda Sengba Yaul Saduna Lanai Kes Kea Paiduna Lebak Miamda Pripakpu Mingshat Thiana Hona Ribasing Party na Masak Kangle Makoina Masana Khangna Atubada Party the Sangjar Kadabani Natrabadi Akan Bachairak Piragani Hari Loinana Miamna Lupki letterhead Yaudana Party ki Mingda Sankai Tumkai Lakpasing Matamsana Party the Pau Pibira Omadi Hairiba Ningtam Yawol gi Maikum Upa Sasanaba Masana Masabu Yawoloin Hijabasing Asibu Malem gi Laimaidagi Marupang na Mutatpada Leibak Miamna Su Taudang Lobi Omadi Matiang Pang Biu Hairi Thobal District ki Manung Chana Leiba Pesi Kungi Sanjabung Wiramba Hosugna, State Lane Ama Wiraba Mafam Amada, Mui Anina, Loan Masagi Patata Shilambadu, Lenga ki Mari Lenabasingna, Tigat Piduna Sumba Wail to Birakpa Madi, Mui Ania Sigi Pata, Katalakpabu, Pesi Kulgi Miam Namadi, Pesi Youth Development Club ki Secretary P. Devi Gaurana, Apian Bafongdurukli. Aiba miyoi ani asina hojik sagaliba water supply gi sangka sagaliba sidasu makata na yepi laktana ba su club amadi kungi makai digi noluk maning singjabaga loinana makata na yet papan ma pirakpa taragadi miyoi ani sigi mathakta sarkar gi makai dagi su athu matamda miyeng sangbiyu haina noluk maning singjari Manipur University of Culture Nangasi MUC Extension Campus Kanchipurda Thamasupna Shanghai Theatre Academy China gi Shanghai da Chinese Opera Summer School Scholarship Fangduna India represent Toruba Dona Ngairangbam Amadi Undana Leima Pupam Bungasi MUC Teachers Fraternity na Taram Upagi Thoram Ama Pangthokre
China gi Beijing Indian Embassy da Manipuri performance Laishal Koba cultural performance amasu utki masida thang leiteng jagoi thogol jagoi penai shai amasung kanglei thokpa sinachingba performance sing utuna Chinese ki miyambu pukning huki performance asina Indian Embassy da Manipuri performance utpa ahan bani khongchada sida MUC ki deputy registrar Dr. Lauriambam Surjutsu saruk yaki Kumbi Wangu Maikai Gueba Kanglei Park Students Association KSA Kumbi Zonal Council Hangdokre. Thong Manan Saukot Minanaba Mahirui Kunai Madi Mahirui Singi Wina Sotaduna Lady Bakayabu Menkanabagi Wakalonda KSA Kumbi Zonal Council Kumbi Kolesta Mahirui Singalona Punna Hongdopani KSA Kumbi Zonal Council Gi Thopugada Busingdi President da Amom Gobin BP da Hobijam Isaac Newton Wahengbam Sanakomba Nongdamba Kangembam Amadi Secretary General da Huidrom Bidya Sagarni Haidi. Kumbi Asigi Manung Chanba Wangu Sabala Wang Laikai Degi Pukrambam Ningthem Chandra Amadi Mahaki Mung Manung Punna Kumbi Asigi MLA S Prem Chandraga Chanminagani Haiduna MLA ga Sakamai Kang Nabaga Samba Thoramama Wangu Sabal Laikai de Leba Pukrambam Ningthem Chandragi Yum the Pangthokre. Thoramduda Waru Wangu Tera Kongram Panchayat ki Administrative Committee ki Chairman Soriba Pradhan Pochambam Balesor Upa Pradhan Amadi GP ki Ward Member Saruk Yaki. Hazek Sanabagi Pau Aikoigi Senior Sports Journalist Boyai Ning Thozam Dagi Amuk Lobi se. Samga Kuntra Marishu Edition Indian Oil Duran Cup ki ngachi Kiba Manipur gi Trau FC Kwakatil gi Anishuba Metsta Rail Kashmir gi Makuta Maiti Krai Manipur lenga ki Matinga Luinana Indian Armed Forces na Sinduna Mamang Tha gi Tang Kuntra dagi Impal Chapter gi Team Mari Trau FC Kwakatil Neroka FC Sangakpam Rail Kashmir amadi Indian Navy Football Team na Saruk Yaduna Kuman Lampang Sports Complex ki Main Stadium da Sathariba Asia gi Khwaidagi Liraba Tournament ama oiriba sahi sigi Samga Kuntra Marishu Edition Indian Oil Duran Cup ki ngasi sanakiba Trau FC Kwakatil gi Anishuba Metsa Rail Kashmir gi Makuta gol ani amada maiti khibane Trau FC gi amatangarba gol ladu Afridi Buyang Mayumna match ki 39 minita sanki match asida mai pakiba Rail Kashmir gi gol ani aduna mapaleba ki Russian Federation gi sanaroi marat tarikna match ki kunmanga subamadi Manipuri masa sanaroi Ningtho Kongjam Rohen na match ki humfu mari suba minita sanki Tha sigi tang tarit ki nungthil pung mari da sanagadoriba Impal Chapter gi mari suba match waina Manipur gi Neroka FC Sangapam amadi Indian Navy Football Team ga sanaragane Manipur Basketball Association gi meng makhada tha sigi tang ahum dagi Junior Boys and Girls ki team taranithoi Sub Junior Boys and Girls ki team nipan punna team kunna saruk yaduna Brahmapur Nahabam Basketball Court sathariba Kuntrani Pal Suba State Sub Junior amadi taramanga Suba State Junior Boys and Girls Basketball Championship ki ngasi sanakiba ahanba match ta Eastern Sporting Union Wangkhaina YOSC Khuraibu point nifumapal kunthani palda ani suba match ta Model Club Singamakhana Youth Club Uripopu point nifutarukta ahum suba match ta YOSC Khuraina DSWC Nahabumbu point kunithoi tarukta maitiba pikhi amaromda ngarang athengbada sanakiba match singda Model Club Singamakhana Youth Club Uripopu point nifu kunthom doidamadi YBA Lalambungna YWC Malombu point nipumatoi tarukta maitipa pikre mari supa match ki sanakibada BDBA Moirang Team B na YOSC Khuraibu point nipumarida maitipa pikhi Taramanga Suba Hockey India Junior Women's Nation Championship ki ngasi sanakiba Manipur gi ahum suba match ta Manipur Hockey na LE Pudi Seri Hockey bu maitiba pikre Hockey India gi meng makhada tha sikitang amadagi Andhra Pradesh ki Kokina Nandada State Tarana Grobani thongna khairukuna chathariba Taramanga Suba Hockey India Junior Women's Nation Championship ki ngasi sanakiba Manipur gi ahum suba league match ta Manipur Hockey na LE Pudi Seri Hockey bu panjan mapal amada maitiba pikibane Manipur Hockey gi mai pakbigi panjal singadu Laisram Rituna panjal mari Waribam Romita na panjal ani sanke atopa panjal ahum aduna
Laisram Karuna Mutum Priya amadi Kangjam Silibiana Sanki Mets asida maithikiba LE Pudisari Hockey gi amatangarba panjaladu Divya Sirina Sanki ngasi sanakhiba Mets asida Manipur Hockey gi sanaroi Kangjam Silibiana Player of the Match taki Indian Fitness and Bodybuilders Federation gi meng makhada pangthokiba humbutara mathoi suba Mr India Championship manungda phamkiba Indian Fitness and Bodybuilders Federation gi general body mifamna soli sing ani sumna kunmanga dagi kunipan phawgi thaupunaba office biaresing khanbada Manipur MSR Bodybuilders Association gi Vice President Dr RK Harsham Singh Federation asigi Vice President oina khalakpagaloina Manipur MSR Bodybuilders Association gi Treasurer gi Thaupuriba Thiam Randir Singhona North East Zone gi Secretary oina khalakpada Manipur MSR Bodybuilders Association gi Maikai degi thagatpa amadi nungaiba phongdokladuna Manipur MSR Bodybuilders Association gi Thomi Singna Association asigi General Secretary Sapam Joy Chandra gi yumda asamba khudol post sing piduna taramna opaki thoram pangthokre Ahanba Ithoi Memorial Nupi Khot Kang Tournament ki ngasi sanaki bam match ta nambol kangkutna thangmaiban kangkutpu maitiba pikre Manipur Kang Association gi meng makhada singjamai kangkutna sinduna mamang tha gi tang kulumdoi degi kangkut trani thoina grumari thongna khaidukuna singjamai kangchang de chathariba Ahanba Ithoi Memorial Nupi Khot Kang Tournament ki ngasi sanaki bam match ta nambol kangkutna thangmaiban kangkutpu panjal trani pal tarom doida maitiba pikhibane match asida nambol kangkutna ahan bhabta panjal tarani thoi amadi ani subhabta panjal taru kapki thangmaiban kangkhutna ahan bhabta panjal manga amadi ani subhabta panjal nipal kapki hayeng kangchang asida kaisamthong ke CEO kangkhut amadi lamsang kangkhut ka sanagani Thagachari boyai hojik makha tarakpa sanabagi pau pizari Haukiba July Kuntra Yumsakishan Numita Guru Nanak Dev University Sports Complex Punjab Amritsar Sanakiba Junior Boys National Football Championship Dr. BC Roy Trophy 2025 ta Manipur na defending champion West Bengal bu Panjal Ahum Sinoda Chawna Maithiba Piduna champion Warikiba Duda Manipur bu represent Toduna Sanakiba Hauzik na Taida Football Academy da Sanariba Sanaroi Ani Kamai Zentry Po Kabuyemadi KS Bishesana Ngasi Taram Uktuna Pungning Thogat United Development Club UDC na sanduna ngai kongkulen mamang mandap da pangthok pathoramaduda UDC ki President N Bishorp Maitei Secretary Organization T Gogon ngai kong Gram Panchayat ki Pradhan M Baladevi Taida Tobul ki President Dhiren Yauna Miyoi ka Sarugyaki Sanaroi Bishesana amadi Zentry Po Kapuida Sarugyaki bisingna Lengyan Yauna Sel Piduna Pungning Thogat ki Jiribam District Badminton Association JIDBA Nasinduna First Inter-School Badminton Tournament Hodokre Sanarui Singbu Yokatpa Masamo Fana Thamba Madi School gi Mahiroi Singi Marakta Cooperate Thamnanabagi Pandamda Numit Humni Suna Pangtokadoriba First Inter-School Badminton Tournament Jiribam District ki Mahi Kulenda Leba Indoor Stadium Multipurpose Sports Complex ta Pangtokibani Tournament Aduda Jiribam Leba Tongan School Nipan gi Mahiroi Yankai Tarukna Sarugya Class 4 dagi horaga 12 faubada mahiroi nupa amasung nupi gi category mari thokna khaidoki Hojik loisilakpada maru oiba pawa muka hanna pizari Manipur apunbagi saktamda singnarakpagi mayokta lising machamapal marfudra tareta chatkiba miyamgi khongchatpu ningsingduna kunipan laksuba Manipur Integrity Day thoram pangthokre India Lengakna Waroishin Purakna Bahona Dabana Ngasi Fawada Manipurda Tangdu Laita Bangamhandabani Haina Amukogi President Fairoijam Nando Luwangna Haikre DI Tatana Thomada Gari Masa Tungduna Lakpa Mama Masa Laikidre
Amasung August Mapangi World Indigenous Day Thoram Yelhomi Singna Punna Saruk Yamina Si Haina Indigenous Peoples Forum Manipur na appeal tauri. Masigaloina na ngasigi oinadi ISTV News matang sida tension jari mireng tabiriba punamakpu amuka hanna kurum jari.